Irang asina maram oiraga lanjennaduna Moirang AC ki manungda hangliba relief camp singda changjapham louduna leiriba shinggi manungda Kwakta sericulture farm da shariba pre-fabricated home da ngasi Hongjingadaba Imung nifuga tarukta Moirang AC ki MLA Thongam Shanti na Tengbang potlam kaya Yenthokhre MLA office Moirang na sintuna Laikai da laiba MLA office da ahum suba face oina gas set amadi nomada changdaba yadraba Potlamsing Yenthokhre thoram aduda MLA Shantina hai Tengbang Potlamsing asi ahanba festa imung chamaga sumna ahum anishuba festa imung yangkai humdoi da Yenthokhre Kwakta sericulture farm gi pre-fabricated home da leinakhre loidana ngasi gi ahum suba face asina imung nifuga tarukni hauzik fawbada Kwakta sericulture farm gi pre-fabricated home da imung chaniga sumna ani gi inmate puna chanipan kunthraga mari leiragani aduga atai lemhoriba inmate singna hauzik leingangna saiton amadi fubala da sagatliba shelter home singda lehelagani Churachandpurdagi lanjellakpa miyoi singda hana shelter home sing asida leinaba khudongchaba pigani aduga atopa mafamdagi lanjellakpa semi paka house ke miyoi singidi leingangna yum sabiduna hongjinba hunare aduga paka building ki oinadi sel yami yamde haibagi matangda yumbuga khanari yasinaba puraklagani asumna leingangna sel piraga yum hongjinaba thorang toriba asida kanagumba political party kharana leingangna sel piriba asil loganu haiduna insinbagi thong chathariba asi tobigano housing Moirang AC ki oina Kwakta sericulture farm gi inmate sing yautana housing inmate lising ahunga chanipan rom relief camp sing da changjapham louduna leiri hairibe inmate sing asisu tangdu leitaba punsida hanjina banlengak asigi luchingba chief minister N Brena kana honari haina mangna makha takhe आई प्रजा याई फनो पड़के आई मणिपुर अफबो पड़के है तो वोट करे देता आई मणिपुर लेकर बदा आई प्रजा ने लेकर बदा आई एमएलए होवे आई बच्ची होवे कई कान तो अतो पिप वखंदा रायु की सनर का जुब छाद दो याव यावरी मदो होजे अखोई ऑनरेबल चीफ मिनिस्टर ना तिमो थार का करी नो ना हंग का दे अदो मंत्री दुना एमएलए दुना पैसा लो लो हाय aduna adu to hai hai to lorum da ada ko do de ko yi tim ji thara ga de tim du to ga da ji ku da boy na serong da tan na sak me ya yup cha lo sak me ya chu lu sak me ya me am in sil la ga mai to sa lo do me ado haji ki e on du ko di se jum ni kun tha he sa ho be haji lu ching ni ba Manipuri chief minister si en bi de lu sing ba sung sin na ba sarkar si da in me se bu kai wo ta bi lai le te na ko yi phan na ba kai de kai de go da ge ha se eko ikakla dela ayuk meeting ni monitor tawraga DCC da hangna ko tala kari wala li kari tawli hebse adwai da ko hangna kala kam phajada ko konari